ꯑꯁꯨꯝꯅ ꯈꯣꯏꯔꯝꯈꯤ ꯉꯁꯤ ꯆꯩꯔꯥꯎꯕ ꯂꯥꯛꯄꯁꯦ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯕꯤꯒꯦ? ꯑꯃꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ? ꯀꯔꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯅꯤꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯎꯅꯅꯤꯒꯤꯔ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯤꯇ ꯊꯝꯕꯤꯌꯣ. ꯆꯥꯛꯆꯥ ꯇꯨꯡꯒꯤꯁꯨ ꯇꯧꯅꯤꯀꯣ. ꯆꯥꯛ ꯄꯤꯖꯔꯀꯥꯟꯗ ꯑꯩ ꯇꯧꯔꯒꯦ ꯃꯥꯗꯤ. ꯁꯤ ꯄꯨꯁꯟ ꯇꯧꯔꯣ. ꯁꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯁꯟꯗꯧꯕ ꯈꯣꯠꯇꯧꯕ ꯂꯩꯔꯦ ꯁꯤ ꯑꯝꯇ ꯄꯨꯁꯟꯒꯦ. ꯑꯉꯥꯡ ꯃꯆꯥ. ꯑꯩꯈꯣꯏ ꯏꯆꯦ ꯃꯆꯥ. ꯃꯁꯛꯁꯦ ꯁꯤ ꯐꯖꯔ ꯀꯩꯅꯣ ꯑꯉꯥꯡꯅꯤꯅ ꯃꯁꯛꯁꯦ ꯑꯩ ꯂꯧꯗꯅ ꯐꯖꯕꯅꯦ. ꯁꯤꯗ ꯃꯣꯏ ꯆꯩꯔꯥꯎꯕꯒꯤ ꯂꯥꯛꯄꯅꯦ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯄꯤꯅꯕ ꯀꯩꯀꯥ. ꯁꯤꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ. ꯁꯤꯅ ꯏꯅꯥꯎꯄꯥ ꯁꯛ ꯐꯖꯕꯒꯤ. ꯍꯥꯄꯦꯟ ꯑꯃ ꯂꯩꯔꯦ ꯀꯥꯂꯦꯟꯅꯤꯅ ꯍꯥꯄꯦꯟ. ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ ꯀꯥꯂꯦꯟꯅꯤꯅ. ꯅꯪ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯅꯪ ꯆꯥꯎꯝꯒꯔꯗꯥꯏ ꯋꯥ ꯉꯥꯡꯕ ꯍꯩꯔꯝ ꯅꯠꯇ꯭ꯔꯣ? ꯁꯤ ꯑꯝꯇ ꯁꯣꯔꯤ ꯃꯥ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯤꯕ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯆꯌꯦꯠꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯂꯥꯏꯔꯣꯛ ꯇꯤꯔꯣꯛꯄ ꯇꯧꯅꯦꯅ ꯍꯧꯖꯤꯛ ꯀꯣꯔꯥꯎ ꯁꯤꯒꯗꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯁꯤꯅ ꯏꯃꯥ ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯩꯗꯧꯗꯣꯏꯕ ꯀꯣꯔꯥꯎ ꯁꯤꯗꯕꯗꯣ ꯀꯩꯗꯧꯋꯦꯕ? ꯀꯣꯔꯥꯎ ꯃꯄꯨꯝ ꯑꯃ ꯄꯥꯏꯔ ꯆꯠꯈ꯭ꯔꯂꯣꯏ. ꯌꯧꯁꯜꯂꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯦ ꯑꯇꯣꯝꯕꯤ ꯁꯤꯅ ꯁꯦꯡꯃꯥꯏꯖꯤꯡ ꯉꯣꯡꯕ ꯑꯩꯈꯣꯏ ꯐꯖꯕꯤ ꯍꯥꯏꯁꯦ. ꯄꯣꯠ ꯆꯩ ꯂꯧꯁꯜꯂꯒꯦ. ꯊꯕꯤ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯑꯉꯟꯕ ꯃꯇꯝꯒꯤꯅꯦ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯋꯦꯗ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯃꯇꯝꯒꯤ ꯃꯤꯒꯤ ꯊꯣꯛꯅꯗ꯭ꯔꯤꯀꯥꯟꯗ ꯉꯟ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗ ꯑꯩ ꯚꯤꯌꯨꯋꯔꯁꯤꯡ ꯀꯩꯅꯣ ꯊꯕꯤ ꯆꯥꯕꯤꯗꯒ ꯆꯥꯕꯗꯨꯅ ꯍꯥꯎꯕꯒꯤ ꯋꯥꯈꯜꯗ ꯂꯩꯅ ꯀꯨꯏꯅ ꯆꯥꯔꯛꯇꯕ ꯑꯗꯣ ꯆꯥꯕꯤꯅꯤꯡꯕ ꯌꯥꯎꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯣ ꯁꯦꯡꯃꯥꯏꯖꯤꯡꯗ ꯑꯩ ꯃꯐꯝꯗꯣ ꯑꯩ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯑꯒꯦ. ꯁꯤ ꯊꯕꯤꯁꯤ ꯐꯖꯔꯦ. ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯦ ꯑꯍꯟ. ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯦ ꯑꯇꯣꯝꯕꯤ. ꯁꯤꯅ ꯏꯅꯦ ꯇꯣꯝꯕꯤ. ꯁꯤꯅ ꯃꯁꯛ ꯊꯤꯕꯤ. ꯃꯃꯤꯡꯗꯤ ꯐꯖꯕꯤ ꯀꯧꯏ. ꯐꯖꯕꯤꯗꯤ ꯀꯧꯔꯦ ꯑꯗꯣ ꯐꯖꯩꯔ ꯊꯤꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯁꯤꯅ ꯏꯆꯦ. ꯑꯗꯨꯗꯤ ꯃꯣꯏ ꯆꯥꯕ ꯍꯧꯔꯛꯑꯕꯅꯦ ꯑꯩꯁꯨ ꯑꯝꯇ ꯆꯥꯈꯤꯒꯦ. ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯗꯤꯁꯄꯣ ꯒ꯭ꯂꯥꯁꯅꯦ. ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯑꯆꯧꯕꯁꯦ ꯍꯩ ꯃꯍꯤ ꯀꯩꯅꯣꯅꯦ. ꯀꯣꯀꯥ ꯀꯣꯂꯥꯁꯦ ꯍꯧꯖꯤꯛ 1 ꯁꯨꯠꯇ ꯊꯛꯄꯤ ꯇꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯔꯛꯁꯤꯗ ꯍꯥꯞꯁꯦꯅ ꯅꯝꯖꯕꯅꯦ. ꯍꯧꯖꯤꯛ ꯁꯤ ꯊꯛꯄꯁꯤ ꯀꯅꯥꯅ 1 ꯁꯨꯠꯇ ꯀꯅꯥꯅ ꯉꯝꯃꯤꯅꯦ? 1 2 3 ꯒꯣ. ꯑꯩꯅ ꯃꯤꯊꯤ ꯇꯥꯍꯧꯔꯦ ꯍꯥꯒꯠꯈꯔꯦ. ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯪ ꯁꯛꯇꯣ ꯑꯝꯇ ꯎꯠꯂꯔꯣ. ꯅꯪ ꯆꯥꯕ ꯀꯩ ꯅꯥꯕ ꯅꯪ ꯊꯨꯏꯌꯦ. ꯁꯤ ꯑꯉꯥꯡꯁꯤꯅ ꯈꯔ ꯇꯧꯔꯛꯀꯅꯤ. ꯁꯤꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯦ. ꯑꯩ ꯊꯕꯥꯛ ꯐꯨꯟꯕꯒꯤ ꯁꯤ ꯉꯝꯍꯧꯗ꯭ꯔꯦ. ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯁꯤ ꯄꯥꯁ ꯇꯧꯅꯕ. ꯑꯩ ꯐꯅ ꯀꯔꯝ ꯊꯨꯕ꯭ꯔꯥꯗꯤ ꯈꯟꯕꯅꯤ. ꯑꯗꯨꯗ ꯑꯞꯀꯃꯤꯡ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯒꯤ ꯃꯨꯛꯕꯥꯡ ꯈꯔ ꯂꯥꯛꯑꯅꯤ. ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯑꯦ. ꯑꯩꯈꯣꯏ ꯏꯅꯦ ꯇꯣꯝꯕꯤꯒ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯆꯦ ꯏꯅꯦ ꯑꯍꯟ. ꯑꯩꯈꯣꯏ ꯄꯨ ꯇꯨꯝꯕ ꯂꯩꯕꯅꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯧꯖꯤꯛ ꯍꯧꯗꯣꯛꯇꯣꯏꯅꯦ. ꯍꯧꯖꯤꯛ ꯇꯨꯝꯕ ꯂꯩꯕ ꯑꯍꯟꯁꯦ. ꯍꯧꯒꯠꯂꯣ ꯑꯝꯇ ꯌꯥꯝ ꯁꯣꯟꯕꯁꯨ ꯅꯠꯇꯅ. ꯄꯣꯠꯁꯦ ꯊꯝꯃ ꯄꯨꯂꯞ ꯈꯣꯏꯔꯝꯃꯁꯤ. ꯄꯣꯠ ꯁꯣ ꯇꯧꯁꯜꯂꯤ. ꯑꯗꯨꯅ ꯑꯩ ꯂꯥꯏꯒꯤꯗ ꯍꯥꯟꯅ ꯂꯩꯁꯟ. Sila po isang pareho si tungan ka na mag-e. Ada, ay lay. Ano ko ko. Nasama kini.
เลยคุณเริ่มตั้งกันเลย คนละมันพี่เจ๊คนละมันจะต้องมี คนเดียวว่า วันดาม มาเย็นจังนะใส่กูติงกันลักว่าโมยจัง ꯑꯁꯨꯝꯅ ꯈꯣꯏꯔꯝꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯍꯟ ꯍꯣꯏꯗ ꯄꯣꯠꯂꯦꯟꯕ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ ꯕꯥꯏ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯁꯦ ꯚꯤꯗꯤꯑꯣꯗ ꯉꯥꯎꯔꯛꯇꯣꯏꯁꯦ ꯗꯥꯝꯁꯤꯡꯁꯦ ꯄꯥꯏꯁꯜꯂꯛꯑꯣ ꯇꯔꯥ ꯇꯪꯕꯤꯔꯣ ꯑꯩꯈꯣꯏ ꯇꯥꯡꯕꯤꯅ ꯂꯥꯛ ꯑꯃ ꯄꯤꯈ꯭ꯔꯦ ꯂꯥꯛꯄꯗꯒꯤ ꯂꯩꯁꯥꯕꯤ ꯐꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯗꯥꯅ 500 ꯑꯃ ꯄꯤꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏ 2,000 ꯄꯤꯈ꯭ꯔꯕꯅꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯄꯩꯁꯥ ꯁꯦ ꯄꯣꯁ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯄꯦ กระเพาะเลยยามเที่ยงมาเข้ามาก่อนเอาเงินเก็บเอาที่นี่พี่อยู่ที่ทะเลตู้บายชายพาเรามาทั้งเรากว่าแต่นี่เลยชายมีแต่พาหลังวันที่ดังเพื่อนกันลูกงานต่อได้ได้ใครชิงตู้มาเลยเฮ้ยบายบายมุดไปสิเองอะเคยสิ ꯃꯩꯇꯩꯁꯤꯡꯒꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯕ ꯆꯩꯔꯥꯎꯕ ꯀꯨꯝꯍꯩꯒ ꯏꯔꯣꯏꯂꯅ ꯂꯝꯗꯝ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯃꯤꯟꯅꯔꯁꯤ